Channel asibu yungmiri ba kwai pumna mapu an mabaktada Manipur Dreams ki maikai dagi adom butaram na ukcha bagulena ngasidi adom na haibirakpagi matungina yamna fazaraba yamna sunawriba film amagi explanation makal puduna lakshari Haidiba movie asi handaki April thada Suns Picture banner ki makada mai pakna theater da release tawkraba Indian action drama movie amani The Beast film asigi director amasung writer Nelson amasung producer da Kalanithi Maran Film asida maruiba sakam langliba singdi hero oiriba byRed sakam langliba saknairiba film actor Vijay amasung heroine oiribi pretty ki sakam langliba saknairibi film actress Pooja Hegde B-side ba film asi handakta nauna puthokiba blockbuster movie amasu oikiba KGF chapter number 2 bu challenge tawduna puthorakpani Film asida terrorist singna miyamgi shopping mall amabu hijack tawkraba matungda raw agent amana mahaki mathongna marinjen puthoktuna terrorist singi makhutagi misam prajagi thawaibu kanbikibagi wari paring amada sagalakba film amani panjanimbo wafam amana channel asigi nuksijaraba viewers singna comment section da movie kaya ama suggest tawbirakpa amadi yamna thuna upload pirakna ba khanghalakpa pumna makpu channel asina taramna okshari adubu hojiki oinadi ai isagi khutong chada ba khara leiba maramna video Same na bagi matam si numidangi matam khaktamak phangjaba maramna awaba amadi mayok nazari masigdamag adomna waro bidanaba channel sigi maikai dagi nolukna haijari adudi hojik film sigi wari mayamda khudol tamjari film sigi ahoba sinda soldier kharana Uma Faruk kauba terrorist amagi information lauthona bagi namakta myoy ama pharami Masigi hek matangda film asigi hero oiriba byRedna masak nungsikrabi angang amagi bol bu soibadagi kaihan khirami maduda angang aduna kaptuna leirami madu urubadagi nungaitraduna bol ani oina leibiduna angang adu bu kappa thembirami ngayaki matungda lady officer amana byRed call ama tawrakhi maduda officer aduna terrorist Umar Faruk sei byRed gi manakta leiba building amada leire haiba information ama piraklami Masidagi aikoina khangle madudi byRed si raw agent amani haibasi lady officer aduna asumna makha tarakhi building adugi manungda myoi kaya amasu terrorist na phajinduna thamkhre masigi matungda byRed si mahaki mission pangthuna bigdamakta hairiba building atuda laklammi asumna building adugi manungda byRed si mission ama saraga sanglaklammi aduga mahangna building asigi manungda leiriba terrorist sing adugi cell phone singi network so hack tawduna manghallammi Maramdi terrorist sing aduna karigumba Umar Farukta phone tawkrabadi makhoina tawge khaliba missile adu fail oigani asumna byRedna lona sanglakpasida terrorist singna mahaki mong aduda mahakse raw agent amani haibasi khangdokre masidagi byRedna terrorist sing adubu amamamtang oina hatokhirami masigi makha tarakpada byRedna leiriba mafam adugi hek mamangda leiba building amada Umar Faruk leire haiba khanglakhi Masidagi mahangna thintaba tawdana misal ama sisinaduna hananaba plan amuk tawkhi Masidagi mahangna mathak thongba officer singdagi misal adu kapa yarabara haina permission lawrambi Maduda officer sing aduna asumna hanglakhi Umar Faruk ki manak nakpada civilian sing leibra Maduda junior officer amana manak nakpada ngasagi byRedna bol leibinamba angang adu lakpa urami Masidagi hairiba paw adu byRed tamge tawbada mathak thongba officer aduna byRed wafam adu haidokpa yaroi karigumba haidoklabadi Umar Faruk pu attack tawba ngamlaroi haina phongdoklabi asumna junior officer aduna oidaba wafam ama haijin khirami masidagi byRed gi missile adu Umar Faruk tamna leirima wafam aduda kapsan khre ngayaki matungda byRedna binocular ama season aduna missile kapkhiba mafam aduda yinglami maduda ngasai mahangna leibiramba bol adu urami Masidagi mahangna yamna thuna mafam aduda chattuna yengubada ngasai thengnakiba angang adu byRedna kapkhiba missile aduna maram oiraga siduna leinamba thengnarami maduda byRed si thamoi sokna nungaitaba ama phaukhirami masigi makha tarakpada film asi tha 13 gi matungi wari amuk ulagli mafam adu Chennai gi hospital amadani hospital aduda leiriba psychiatric doctor amadagi aikoina khange madudi byRed si tha 13 gi matungda mamangda thokiba thodok adubu ngasisu kawba ngamdana ningamdaba ama adum leire haibasi maram doctor aduna mahaki wakal si kharada oirabasu divert taunanaba byRed bu luongpham amada puduna lagminarami mafam asida byRed si film asigi heroine oribi pretty ga ahanba oina thengna khirami British tasengmadi nupa amaga hana engage tawduna leiribini
Masidagi mahakna khanghodana mahaki pukning oladuna mahaka engage toriba nupa aduga birga compare tauba horaklami hariba nupa adugi mafamda yamna thina saibasu horakhi masidagi aikoina khangle madudi Pretina nupa adubu pamdre haibasi masigi mathangda luhongba yawba lakpa nupa amana mahaki masanupibu mathakta langkhalaga nokhanna hotnarami hariba matodu urubda birsi khanghodana sauraktuna nupa adubu phurami aduga angang adubu nungsina pambirami birna nupa adubu phuribagi maramse angang adubu mathakta langkhatpada asokapan thokpa yai haibagini adubu luhongmada lakpa miyoi sing ase thodog adubu uruba matamda angakpa amaga loinana yengnaduna leikhirami masidagi Pretina birurgi manakta sangsilaktuna thongdog adugi matangda wari saba hauraklami matamsida Pretina birse angangbo asoki matik luna khanjaba misakni haibasi mayek sengna khangle asumna birgi mong mato amadi attitude aduda Pretina birbu khara khara pamjabasu hauraklami nakalamuromdasu birnasu Pretibu mabu pamjaba haibadu oikhre asumna makoi anisi yamna thuba matamda nungsinaraktuna makoi anisi close oiba haibadu oikhre nomadi Pretina Marksi tha amagi manungda soidana luhongadaruba nupini maramasana mahakna birda khajitang thuna luhongnaba tawse haina phongdok sakhi masidasu natana mahaka birga khara toina unaba phangnanaba mahaki office ta security gi job tawhanbasu pamjarami hainariba matamse birsu roda thabak torambadagi toklaba matamne maramasana Pretina hawdoklagliba wafamado mahaksu harauna yarami masigi mahatarakpada Pretiga birga makhoigi office ta lakminarami mapam aduda security oiriba misak singsi mathouda pukning sangdaba ngakta oirami ayama matamda tumdun leithokpadagi office manager na yamna thina sairami tanja aduda Pretina birbu manager gi room da pusilakhi aduga mahaki thabakitamak hainarami matamsida manager asina birda mathona kayamuk yamna leibagi haiduna challenge ama tawrami masidagi birna manager adubu mahaki kan thawbadu uthokladuna manager adubu mathakta thangat khre masidagi manager asina birsi achamba miyoi amadi natte khangladuna mahaku mapam asida thabak hapirami mathangi senda minister khara meeting ama pangthoklami hariba meeting asida lady officer amana wafam ama mayamgi mafamda asumna phongdorakhi numit kharani gi matungda yamna thuna South India gi mafam kharada yamna sathiba hijack ama tawrakpa yabagi singnaba leire khulai paiba miyoi kayama South India da sanction khre haibagi information ama phangle haibasini wafam adu tarabada home minister si yamna saurakhi aduga asumna hairakhi nakhoi mayam ama leiribasubu kari kanaribagi haina sairamlaga home minister si washroom da changlaga miyoi amaga lona phone da wari sanarame mahakna wari sanariba miyoi ase attack tawrakadoriba terrorist sing aduga oirami masidagi ekhoina khangle madudi home minister si yamna mabuk phataba terrorist ka khusamnaba misakni haibasi mahaki plan asi chawraba attack ama tawhalaga hojik prime minister oiriba miyoi ase matik sade haibasi prajada namthak tawdana khanghallaga mahakna oina prime minister oige haibasini maramasina attack asida mahakpu atopa miyoi singna chingnadanabidamak mahaki nupi amadi masanupi busu attack tawpam aduda changhan khrabani masigi makhatarakpada office ki manager bir Preti amadi ahal oiraba security amaga makhoi mari se mall amada lakminarami hariba mall adugi security gi contact du lawge khanduna makhoi mari se lakpa oirami asumna makhoi mari na mall da changlakpa matamdadi mall gi lift adu bera karaga leiramki matamduda upai leitraduna flow da makhongna chatlaga mathakta kakhatkirami mahakna kakhalakpada birna mall adugi security guard su tumduna leithoklambadu thengnarami asumna mall adugi condition sing adu uruba matamda birsi chingnaba amadi pokhirami madudagi Pretigi manager aduna makhoi ahumda mall manager ga wari sanaruge nakhoi aibu mapanda ngaiduna leiramu hairamki masidagi makhoi ga lakminaba ahal oiraba security adudi mapanda leptuna leikhre adubu birga Pretiga di mall aduda ngaiha koithoklusi hairaga thukminnarakhi Pretina mall aduda pot leibagi paisa online pay tawge tawbada online pay tawba yararoi server down chatkre haina phongdorakhi hariba wafam adu tarubada birsi chingnaba henjilakpadagi police ta call tawraga asumna phongdokhi saraina hojik leiriba mafam ase East Coast Mall dani mafam ase aina sum yengba batamda chingnaba khara pokle
ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯆꯤꯟ ꯑꯌꯥꯝꯕꯁꯨ ꯂꯣꯏꯅ ꯁꯤꯁꯇꯦꯝ ꯗꯥꯎꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯐꯣꯟꯒꯤ ꯅꯦꯠꯋꯥꯔꯛ ꯑꯗꯨꯕꯨꯁꯨ ꯈꯪꯍꯧꯗꯅ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯤꯒ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯁꯇꯤꯁꯇꯨ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯣꯜ ꯑꯗꯨꯒꯤ ꯒꯨꯟꯗꯥ ꯑꯅꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯇꯤꯁꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯐꯝꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯅ ꯀꯣꯜ ꯑꯃ ꯐꯥꯎꯕ ꯄꯥꯏꯈꯠꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯜ ꯑꯗꯨꯗ ꯁꯇꯤꯁꯅ ꯄ꯭ꯔꯤꯇꯤꯕꯨ ꯎꯕꯗꯒꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝ ꯆꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯜꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯐꯥꯎꯕꯗ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯕꯁꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯀꯣꯜ ꯄꯥꯏꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯐꯣꯟ ꯑꯗꯨ ꯅꯦꯠꯋꯥꯔꯛ ꯀꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ ꯃꯗꯨꯗ ꯁꯇꯤꯁꯁꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥ ꯑꯅꯤꯗꯨꯗ ꯕꯤꯔꯕꯨ ꯆꯤꯡꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯤꯔꯁꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯑꯅꯤꯁꯤꯅ ꯕꯤꯔꯕꯨ ꯀꯤꯍꯟꯅꯅꯕ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯈꯤ ꯑꯗꯨꯕꯨ ꯕꯤꯔꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯕꯤꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯣꯜ ꯑꯗꯨꯗ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯔꯇꯤꯒꯤꯗꯃꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯦꯔꯣꯔꯤꯁ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯆꯦꯟꯅꯥꯏꯒꯤ ꯏꯁ ꯀꯣꯁ ꯃꯣꯜꯗ ꯇꯦꯔꯣꯔꯤꯁ ꯈꯔꯅ ꯍꯥꯏꯖꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯎꯔꯛꯈꯤ ꯁꯣꯝꯗꯅ ꯕꯤꯔꯁꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯤꯝꯁꯤꯡꯁꯨ ꯃꯣꯜ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯍꯥꯏꯖꯦꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯅꯕ ꯑꯣꯐꯤꯁꯥꯔ ꯏꯟ ꯆꯥꯔꯖ ꯑꯠꯂꯥꯕ ꯍꯁꯦꯟ ꯀꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯇꯦꯂꯦꯟꯇꯦꯗ ꯂꯩꯕ ꯀꯥꯟꯅꯔꯣꯏꯗꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯜꯇꯥꯞꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯃꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯗꯤꯇꯦꯜꯁ ꯌꯥꯝꯅ ꯊꯨꯅ ꯈꯪꯗꯣꯛꯅꯅꯕ ꯈꯪꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯇꯥꯞꯅ ꯍꯥꯏꯖꯦꯛ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁ ꯍꯦꯗ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯂꯕꯗꯤ ꯅꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯃꯔ ꯐꯥꯔꯨꯛꯄꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯃꯁꯤꯗ ꯑꯜꯇꯥꯞꯅ ꯑꯗꯨꯛ ꯆꯥꯎꯕ ꯀ꯭रिꯃꯤꯅꯦꯜ ꯑꯃꯅꯕꯨ ꯅꯈꯣꯏꯅ ꯃꯣꯜ ꯃꯆꯥ ꯑꯃ ꯍꯥꯏꯖꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯀꯅꯤ ꯈꯜꯂꯤꯕꯗꯨ ꯑꯄꯪꯕ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯈꯤꯒꯦ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯎꯃꯔ ꯐꯥꯔꯨꯛꯄꯨ ꯕꯤꯔꯅ ꯀꯥꯞꯈꯤꯕ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯜꯇꯥꯞꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕु ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯁꯥꯒꯦ ꯈꯟꯗꯨꯅ ꯂꯥꯛꯁꯤꯟꯅꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯜꯇꯥꯞꯅ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯂꯥꯛꯄꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯜꯇꯥꯞꯇ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤ ꯁꯥꯔ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯣꯜ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯂꯔ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨ ꯑꯩꯈꯣꯏꯅ ꯐꯥꯒꯠꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯕꯤꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯖꯔꯦꯜꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯏꯖꯔꯦꯜꯒꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡꯗꯒꯤ ꯕꯤꯔꯒ ꯑꯜꯇꯥꯞꯀ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯦ ꯃꯗꯨꯗ ꯑꯜꯇꯥꯞꯅ ꯕꯤꯔꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯇꯧꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯔꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕ ꯄꯥꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯔꯣ ꯑꯦꯖꯦꯟ ꯑꯣꯏꯔꯤꯉꯩꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯜꯇꯥꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯣꯜ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯥꯏꯖꯦꯛ ꯇꯧꯔꯤꯕꯁꯤ ꯅꯍꯥꯛꯅ ꯋꯥꯅ ꯐꯥꯈꯤꯕ ꯎꯃꯔ ꯐꯥꯔꯨꯛꯄꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯈꯤꯕꯗꯨꯁꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯜꯇꯥꯞꯅ ꯀꯣꯜ ꯑꯗꯨ ꯗꯤꯁꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯅ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯩ ꯅꯤꯡꯂꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯑꯩꯁꯨ ꯇꯥꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯔꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯊꯥꯡ ꯎꯠꯈꯤꯕ ꯒꯨꯟꯗꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯂꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯨꯟꯗꯥ ꯑꯁꯤ ꯍꯥꯏꯐꯦꯠ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯔꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ
ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯒꯨꯟꯗꯥ ꯑꯃꯅ ꯃꯁꯥꯁꯤ ꯀꯤꯔꯞ ꯇꯧꯔꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯕꯤꯔꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯕꯤꯔꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯄꯔꯗꯥ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯃꯄꯥꯟꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯃꯣꯜ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯨ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯐꯥꯗꯨꯅ ꯐꯨꯕ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯗꯨ ꯎꯔꯨꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯤꯔꯁꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯊꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛꯇꯨ ꯁꯤꯡꯖꯪ ꯃꯆꯥ ꯑꯃꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯀꯛꯄ ꯃꯉꯛ ꯑꯗꯨꯅ ꯃꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯣꯜꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯜꯇꯥꯞꯅ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯜꯇꯥꯞꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯣꯜ ꯃꯅꯨꯡꯗꯒꯤ ꯃꯇꯦꯡ ꯇꯧꯔꯛꯂꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯤ ꯊꯥꯖꯕ ꯏꯉꯝ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯑꯜꯇꯥꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯕꯤꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯛꯂꯕ ꯔꯣ ꯑꯦꯖꯦꯟ ꯑꯃꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯤꯔꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕꯤꯔꯕꯨ ꯄ꯭ꯔꯤꯇꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯛ ꯑꯃꯁꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯡꯒꯦꯖꯃꯦꯟ ꯇꯧꯈ꯭ꯔꯕ ꯁꯇꯤꯁꯁꯨ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯔꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯣꯜ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯂꯩꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯀꯌా ꯃꯐꯝ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯕꯤꯔꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯔꯁꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯔꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯄꯨ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯕꯤꯔꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯁꯥꯟꯅꯕ ꯌꯥꯔꯕ ꯀꯥꯔ ꯇꯣꯏ ꯑꯃ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯊꯧꯖꯤꯟꯍꯟꯈꯤ ꯃꯗꯨꯗ ꯀꯥꯔ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯃꯇꯨꯡ इनदुना लाखी हारिबा टेरोरिस्ट अदुबु यामना हैना सिंगना बिरना फारगा खाव अमा यालगा पुरकपगी मओंगदा माकी हानगी रूम अदुदा अमुक पुरकलमी मसिदगी महांगना तौरिबा थबकतु खंगलबदा रूम अदुदा लैहौरिबा मी सिंगदु बिरगी मतौ अदुदा यामना ngaklammi mayam adugi maraktagi misak amana asumna mu mahangna तौगनी हाइकिबा किडनैप अमदी हौजिकति इरालाइना पांगथोकलगा लाक्ले हाइना फोंगदोकलखि असुमना बिरना फारकलिबा टेरोरिस्ट अदुगी ममिंगसे अब्दुल गौरम्बी महांगना फत्रबा टेरोरिस्ट सिंग अदुगी मरकता यावरकपगी मरमसे बिरदा असुमना तमजरमी अइना हाना असिगुमा फत्रबा थबकसि तौरम्बा नत्ते अइगी इसा अमा लैरि महाकसे ब्रेन ट्यूमर नादुना लैरिबा पेशेंट अमनि महाक लायेंगबदा पैसा मयाम अमा दरकार ओय हाइना डॉक्टरना हाइरखि अदुबु अइना लाइरबा मसा ओइरुबना पैसा सिंग अदु पुथोकपा ngamlamde मरम असिना फत्रबा मियोइ सिंग असिना अइंगोलदा पैसा मयाम अमा पीगे हाइरकपदगी मोल असिदा लाखिबनि अदुबु लाइबक थीबदि ngasiगी नुमितसि अइगी इसागी ऑपरेशन तौबा नुमितनि अइगी इसादु करंबा फिबमदा हॉस्पिटलदा लैरिबगे हाइबदि अइ हौजिकसु करिमता खंगजद्रे वफम अदु तारोबदा बिरसि वखल यामना नुंगाइजरमदे मसिदगी महांगना टेरोरिस्ट अदुना हाइरिबा हॉस्पिटल अदुदा वीडियो कॉल अमा तौरमी अदुगा अब्दुलगा माकी मसागा वारी सानहलमी वारी सानबा लोइरबा मतुंगदा बिरना अब्दुलदा असुमना अमुक हाइरखि नाकी तुंगी पुंसिदा नुंगाइना हिंगे हाइरबदि अइगी मतेंग खरदि पांगदबनी हाइरिबा वफम अदु अब्दुलसु यारकलमी मसिदगी बिरना ngसाइगी महांगना मंगकक्तुना हातखिबा टेरोरिस्ट अदुना सेलंबा ड्रेस अदु सेसलगा मी मयाम अमा फाजिन्दुना थंबा मफम अमदा टेरोरिस्ट थादुना संगसिनख्रे मफम अदुदा टेरोरिस्ट खरसु लैरमखि अदुबु मखोइना बिरसि मखोइगी मीनि हाइना खलमी मसिदगी बिरना असेंगबा तांजा अमा येंगलदुना रूम अदुदा लैरिबा टेरोरिस्ट सिंग अदुबु हातपा हौरकलमी मफम अदुदा लैरिबा मियोइ सिंग अदुना
तौरीब मतौ अदु उरुबदा पुंगक ngakpa haibadu oikre masidagi birna terroristna setpa dress adu lautholaga civilian sing adugi manakta misam saduna amuk phaminarami aduga asumna amuksu hairakhi aisu nakhoi gumba misam amani aina makhoi gumba phatraba terrorist sing asibu hatli haibasi nakhoina kanamatana nakongani suhanbirakanu asumna ngaihak leiraga room aduda terrorist ahum ama muksu changlakhi maduda room aduda makhoigi mioi singna siduna leirambadu urubada kanana halibano haina yamna sauna hanglami maduda kanamatana pakhum piraktrabada birna mihatpa misagadu ainadi masak munna khangi hairakhi madudagi terrorist sing aduna birrubu makhoigi sip adugi manakta pudana laglammi sip adugi mamingna Umar Saif kawi Umar Saif se mamai da marks nama upsin bana maram oiraga mahaki asengma masagadu birna khangba ngamlamde masidagi mahakna mahaki computer room da leiriba terrorist sing aduda asumna hairami nupa asina haliba misagadu khangi hairabanina nakhoina yamna thuna masak khangtungna naba tawgadabani wapom ase hairamlaga Umar Saif adu mapanda thokhirami masidagi birna asengba tanja ama yenglaga computer room da leiriba terrorist sing adu busu loinamak hatokre ngaihak leiraga Umar Saif su room aduda amuk sanglaklami matam aduda birna bom ama yamna thuna room aduda langsanlamlaga mapanda thokhirami adubu matam asida Umar Saif na yamna haina singna freeze manungda sangsinduna lolhobadagi bom ado pokhaibada asokapandi yawhodre somdana bom pokhaikibagi makhol adu tarabada mol adugi atopa jagada leriba terrorist ayamba computer room aduda changsilakhi somdana birna civilian nifumuk safety oiba jaga amada changhan khiduna thambirami aduga mahangna shortcut oina AC gi fitting tawbagi lambi amada chatkhirami maki matawadu urubada jil koba anoiba nupa amasu birgi matung inarake tawringaida Saifsu mahaki terrorist mayam ama puraga mafam aduda yoksilaklammi aduga jilbu phakre aduga mahaki mioi maribuna birna sarkiba maikaida thiba thadorakhi makhoi marigi manungda mioi ani amadi birna bom ama pokhai handuna amu hatkre masidagi bom adugi makhol adu tarabada Umar Saif se thakiba mioi ani adu ko mahangna amu manakta halaknanaba pau pi khirami masigi makha tarakpada Umar Saif na altapta call tawduna asumna hairakhi aina home minister gi nupi amadi masa nupi bu mol asida phaduna thamle karigumba nakhoina Umar Farupu yamna thuna thadoraktrabadi makhoi ani se mangak kaktuna soidana hatlagani haina yamna sauna phongdorakhi haidiba pawadu home minister masamaksu khanglami mahangna altapta aigi nupi amadi isa nupi bu makhoina hatkibada ai karisu nungaitaba phawroi aina pamadi mol asida leiriba makhoi pumna makpu kanbaduni masigi makha tarakpada altamna prime minister ge ayaba lauraga Umar Farupu thadoknanaba sem saba haurami aduga mahangna Umar Saif ki mafamda asumna hairami aikoina hauzik Umar Farupu thadoknanaba sem saba loire adubu nahangna home minister gi nupi amadi masa nupi bu hana mol gi mapanda thadorakadabani wapam aduda Umar Saif na su harauna yarakhi hariba pawadu altamna birda amuk call tawduna khangalakhi matamduda birsi pawadu tarubda yamna saurami mahangna ngasaidagi mi kayama halibadu Umar Farupu irai laina thadokadaba oiramlabadi halamdrabasu yai haina yamna sauna altapta hairamki maduda altapna nahangna aibu warauraganu nahaki misaladu haujikti lepo masi mathak thongbagi order ni hairakhi maduda birna amu home minister gi nupi amadi masa nupi bu hatkani haibagi damak Umar Farupu thadokani haiba natra pare adudi haujik aina amu makhoi bu phazillaga thamgani aduga nakhoina karigumba Umar Farupu thadoklabadi aina makhoi ani bu soidana hatkani haina yamna sauna wapam se hairamlaga phone adu kakthakhirami masigi mathangda Umar Saif na haikibagi matungina home minister gi nupi amadi masa nupi du puduna lagle makhoina mol gi mapanda yodringai gi lambida birna bom ama pokhai handuna attack tawba hawraklami aduga home minister gi nupi amadi masa nupi busu karamada hapdaga mahangna civilian mayam ama luotuna thamliba mafam adu tana puduna lakhi matang asida birna car thorokpagi sinasi yamna fazai masida yamna fazaraba car stan kaya amasu uba phangli ngai haki matungda birna microphone ama sizinaduna molgi mapandagi terrorist sing adubu tananaba asumna laurakhi
Ai isamak Bangladesh machani. Umar Farukna Bangladesh ta ete kayama toduna Bangladesh kayama hado pikre. Aduna India Sarkana Karigumba Umar Farupu Hadorak Batuk Labadi Aigi inakta Molasida Indian civilian Mayama lady. Makoi sing a sibu aina amamam tang oina lem na tharoi. Haidi ba wapamadu darubda Home Minister gi Machanupina Birda Nahaka Sibu Asing Magi Bangladesh Machara Haina Hangzaki. Maduda Birna Idea Asingba India Machani. Aina Nakoi Nafamda Umar Farupu Tado Kidanaba Aina Namtakto when Haina Fondoglami. Masigi Mahatarakpada Aldamna Umar da Kualama Tauraga Asumna Muk hierarchy. Nahak Nadi Moladu Nahaki control Makada lay hierarchy Natra. Aduga Haudina Bangladesh Macha Amana Umar Farupu Tado Payaro Hirak Libasina Karigino. Hausiga Koi Kaido Haibano Nahakna Umar Farupu Tado Hanba Pam Labadi Bangladesh Machani Haidibanu Padu Hana Pazilu Hiram Laga Ponado Tham Kirami. Masigi Mahatarakpada Birna Myoy Anigi Mateng Lauraga Pazaraba Etek Ama terrorist Adugi Mayokta Amuk Tokshilami. Maduda terrorist Mayamama Asok Pan Yorami. Makoi Singadubu Birna Amuk Pazindana Tham Kre. Matawaduda Upai later Roy Kanbadagi Umar Semna Birda Kol Todana Delamatoroki. Haidiba Wapomadudi Aigi Sogtuna Ladiba Myoy Singadu Yamatuna Tadoro. Aisu Aina Pazindra Tamliba civilian sing a Sitadoractuna accents tona rasi. Aduga Mola Sitadoctuna Sat Krage Haibasini. Hariba Wapomaduda Birinasu Ayaba Piraduna Yanarami. Masigi Matanga Umar Sefna Miyam Singadubu Tadoraki. Aduga Mahaksu Mamaida Ublamba Marks Adusu Lautogtuna civilian sing Adugi Marakta Misam Saduna Birigi Manakta Laglami. Matamasida Birna Nauna Tunglariba Miyamaduda Asatha Kayamasu Yanbirami. Matamaduda Umar Sefki Mafamda Pritigi Manager Aduna Ipangpangna Birsi Bangladesh Machanate India Masani Haibasi Kangan Kinami. Masida Sunatana Abdulna Birgi Mateng Pangmudusu Urami. Digi Umar Sefsi room Adudagi Tuminna Tolaktuna Mahagna Hana Lainamba terroristing Adugi Manakta Amuk Laki. Aduga Abdul Bupaki Duna video screen amada Maki brain tumor gidamak lying nanaba ladiba Masa Adubu Hato Kani Haiduna hospital aduda terroristing Thaduna Kihalami. Haiba video footage adu Birsu Urami. Masidagi Birsi Hanadig Hauna, Angang Simbu Yamna Nungshijaba Misak Oibanina, Umar Sefki Mafamda, Abdul Amadi Mahaki family bu, Awaba Piganu, Madugidamak Ai Isana Yana Sarenda Taurage hierarchy. Maduda Umar Semna Sarenda Tauraga Nahaki Kana Babu Karino Haina Mung Hanglaki. Maduda Birna Aina Abdul Gimafamda, Mahaki family bu, Nungaina Hingangani Haina Wasaki. Maramasana Mangonda Awaba Amata Piganu. Nang napangthok ningba tawningba khudimak aigolda tawba yangani haina phongdoglami. Masigi makhatarakbada Beribu terroristing aduna makut punsinduna civilian mayam ama phajinduna thamliba adugi manakta thamkhre. Somdana Home Minister na Praja miyambu nungsiba saraduna moladuda thawai tharabasu akiba leite haiduna sanglakhi. Aduga news reporter singnasu Home Minister si mahangna leibaga sibu yamna nungsijaba misakamani haina khankhirami. Masidagi amu Umar Semna Hauzikti Molasi Aigi control Makada Lady. Maramasina Umar Farupu Yamatuna Tado Ranaba Altapta Kangalami. Hauzikti India Sarkana Su Upile Trabanina Umar Farupu Tadorakre. Somdana Rumanum the Pazun Tamliba Birsi Mapomasida Home Minister Gimasanopi Aduna Islands Amabu to Gairame. Aduga Mingsel Masedama Tumina Birda Pisan Kirami. Hariba Ligli Mased Adugi Mateng the Gi. Birna Makuta Pulliba Tori Adubu, Tadanaba Yamnakan Honarami. Adubu Tanzaduda, terrorist Amana, Birbu Hananaba Torang Toba Horaklami. Matangasida Birna, Jilgi Mafamda, Red Box Adugi Matangda, Canada Su Haidokano hierarchy. Somnana terrorist Adunade, Red Box Palakpa Aduda, Karino Kandrabanina, Jilda Onsinduna Hanglaki. Maduda Zilnade, ID Red Box Kimatang the Karisu Kangsa de Haina Kumjarami. Masidagi sounding laba terroristing aduna Jilbo Aseng Bahaido Haiba Yade Haina Puda Bahokre. Taseng Made Red Box Haidibasi Laibanate. Birina Makuta Pulliba, Tori Adu, terroristing aduna, Mahakpo Hatringagi Mamanga, Lenthatpa Pambadagi, Matam Kara Mangan and Naba Honaramani. Tanzasida, Britina Su, Mahaki, Engasman Toriba, Sathish Mapamda Nungsiba Saduna Irang Tokshilami.
asumna makoi maselsi manaraduna matam kuina manghankre hawjakti birgi makhuta pulamba thori adusu thatatpa ngamle masidagi yamna thuna mahangna terrorist sing adu bo hatpa phuba hawraklami matang asigi fight amadi action scene asisu asuki matik fajaba nungaiba haibadu oi asumna birna terrorist ayamba thangna thilagasu hatoklami maragasida terrorist amana birbu nanthokre haina umar seta pau pirakhi matamsida home minister su umar sep ka punna leiminaribani maduda mahangna yamna sauna umar septa nakoi si karamba terrorist kangbuno asuk yamna section daba nupa ama fawa phajana pharaga thambangamdaba haina yamna thina sairami asapot saraga su umar sepu karemnaba su ulami matamaduda umar septi sawna mai haukhre angla mahaki miyoi singda manungda leiriba miyam sing adu bohan anaba sem saro haina order ama pirakhi masidagi thindaba tawdana terrorist sing aduna matik charaba kulai afaba kayama sizinaduna kamnanaba sem sarami adubu matamasida khanghoudana birna narondagi bhoma mapokhai handuna terrorist sing adubu hatoglabi lemhoriba terrorist sing adubuna nongmaina kap tuna hatpa hawraklami somdana Sathish ki partner oiramba gunda anidusu birgi mateng panglakpa hawkhre asumna makoina terrorist pumna makhat pangamle aduga mall manungda leiriba miyam pumna makpusu mapanda thokhan khirami hawjiti mall manungda terrorist ship oiriba umar seb abdul amadi home minister khaktamak ngaihorami somdana umar faruk se indian security singna pakistan gi border fawba thindo pirakhi mapamadu hek yawbaga mahaki miyoi singna ngaiduna leramkhi aduga gari amada tonghalaga mafamdu thadoktuna thuna satkhare masigi makhatarkpada mall manungda leiriba umar seb amadi home minister na mall gi mapanda miyam sing aduna thokhibadu CCTV camera footage ta loinamak urami madu urubda home minister se yamna sauna sumna hairakhi aina asuk matam koina tawrakpa plan asi kaisu leitraba nupa amana loina manghalle aina prime minister oibagi manglan asisu loinamak kaire madu tarabada umar sepsu sawradana mall gi mapanda bomb pokai hananaba thorang amat paikhalami tu urubda home minister na maki family busu bomb pokai bada yaukragani khanbadagi umar sep ki plan adu athingba pirami madamaduda umar sep ti sawna mai haukhiduna home minister aduda onsilaktuna phuba hawraklami tanzaduda birsi khanghodana makoina leiriba room aduda sangsilakhi aduga nongmai ama yamna karemnabagi mawongda style tawraga umar sep ki mafamda kapa hawrakhi masida umar sep si mafam asimaktadada nongmaina panduna thawai thakre madu urubda home minister na birbu thagaladuna asumna hairakhi aina nahakpo asuki matik thagatli nangna matam chana laglaga ikhoibu kanbibani masigidamak aina nangbu praja miyamna masak takani wapam madu tarabada birna amuk terrorist oiriba abdul buna punsinduna room manung asit thamli aduga india gi home minister oiriba nahangna nazil banda asapot chabagi mami phawba koktana yamna nungaina mafam asida terrorist asiga punna leminaramli hairaduna yamna thina sairami asumna mathangi senda news channel amada chennai gi east coast mall da hijack tawkhiba thaudok aduda home minister bu yamna sauna senaramle haibagi damak police na mahakpu arrest tawkhre aduga yamkraba misam praja singbu kanbikhiba ro agent birsi hawjikadai da lei haiba mafam khangdana mangkhre haina phonglakhi aduga somdana umar faruk se pakistan yaukhiduna mahaki terrorist cam amada leirami matamasida mahaki miyoi amada call tawduna asumna hairakhi hawjik makoina leiriba mafam aduda birsi laktuna leire haibagi paw ama phangle madudagi umar farukna mahaki miyoi singda birgi photo ama ulladuna asumna haikhi masigi nupa se hingna natragana sina phaba ngamba miyoida karo tara pigani haina lauthoki asumna haina ringegi tanja sida birna game asida bomb ma pokhai handuna attack tawba hawraklami masidagi terrorist sing adubu yamna haina singna birna amamam tang oina halpa hawraklami mahangna thang amana umar faruki ngaksamda namlaga mapanda puthorakhi madudagi mahangna jet plane amada umar farukpu haptuna india maikai tamna thoraklami asumna pakistan gi intelligence department su pawado yaukhre pakistan dagi terrorist amabu india gi miyoi ama khaktana phaduna pokre haibagi pawasi aikoi mayam gi ikai ningai ni haina makoi masen se wari sanarami
मरम अदुना पाकिस्तान की एयर फोर्स ना बीरडबु कोइतान तानरगा फाननबसु तौरक्लमी बीरसु अल्ताफ का वारी सानरगा इंडियन एयर फोर्स की मतेंग लौरखी इंडियन एयर फोर्स की जेट प्लेन ना बीरडबु तानरकिबा पाकिस्तान की जेट प्लेन सिंग अदुबु मिसाइल बॉम्ब कयामा कापसिंदुना थुगाइरमी असुमना बीरना थौना लेना उमर फरुपु अमुक हन्ना इंडिया दा फादुना पुरखी मतवदुदा इंडिया की प्राइम मिनिस्टर अमदि अतोपा ऑफिसर सिंगना बीरडबु महा की थौना की दमक थागतपा फोंगदोगलमी अमदे प्रतिगा बीरगा थुंगनखिबगी मतांग असिदा हैप्पी एंडिंग अमदा फिल्म असे लोइसनखिरमी मसनिंग असिगी मणिपुर ड्रीम्स ना अदोम गिदमक पुदुन लाक्चरिबा द बेस्ट मूवी की फुल एक्सप्लेनेशन असिगी एक्सप्लेनेशन असिबु कमदो बिबगे हाइबदु चैनल असिगी कमेंट सेक्शन दा थंबिरमु अमदि मथंगी वीडियो दा अमुक हन्ना थेंगनरसि